vote lepsali basi kari maram gi no haibada ai haijege handak lakador ba taras tare suba lok sabha gi mikhanda ai hanga ji mulkun sarma ai hanga independent mire amo oina somthok saba sida kari gumba miyam nang sibiduna mikhanda mai pahan birabadi amukkasu hanna miyam mamangda ai blood signature togeduna wasak jagani loinana miyam na piba sibagi sarak ta harauna lokjagani ji molkun sarma aina lok sabagi mikhanda songthorpagi maru oiba maramdi manipura leiriba tabok phangdaba mioi la nipal lo lairaba sufam nombam khangdana leiriba nupi angang sing lo pi nei biba no mugi chara amatang phanglabani khanduna kaithel da phamjariba parba usatana kuplaba imai ben sing da opi nei biba lairaba sermatik chana tanglo ngamjadraba mioi sing naraklaba matamda hidak leiba ngamdabadagi asibagi khayata takiba mioi singna phamam thokpa mateng amata phangandaba haiba sing asi yenguraga jimol kun sarma ahakna imam manipur si mangi batare haiduna mikhan sida songthok charakpani hana miyamgi mp mihut oina mikhanda ka kharba en tombi th sawba wa yaima th maina makhoising si praja singidamta khandraba masai oijaba thiba koiramle aduga Dr. M. Nara Su Minister Kayarak Bayramle Adubu Mahasu Sin Khatang Fazaba Prajagi Khandaba Mi Bayramle Maram Aduna Misak Khangna Bot PBU Kariuba Hanga MP Mihut Oina Karak Lava Aduga Miyangi Mayoka Tabak Fataba Tabak Torak Lava Miyam Aibusi Bagisara PB Bada Harauna Yazagani Ayhanga mikhanda mai palaga tawgadaba thabak thoram sing makhada bijari ahambada ayhaki thagi oina phanglakpa tolo committee ama semlaga committee rugi khuthangda loina aigi tolo kathok sagani ani subada ayhaki sahi gi MP fund amasu phanglakpa sen khudimak haibadi sitting allowance the akhoyi phangam mayam am leiri adu punna huziki committee si dugi chap manam committee duda kathok sagani manipura kathok pasi karmana kathok kan aiba kurta aina affidavit tawraga ai phangmo khudimak katho haidana adugi niyom am lei adu kathok aga ai wonam ta phangaro committee duda du pigrani manipura leiriba ana layengshang rims jenims amadi government hospital sing da layeng mongamdraba manipuri mapanda layeng ba lakpa khudima MP quarter da lemna lehenduna sabagi satpagi bhara khudima tawjagani amasu aina lemna layengan ni mari subada ayhaku nusibduna MP oibagi khudung sabadu pibirabadi prime minister gi mira ama oina chongthok sagani aduga prime minister oina basu hona sagani no istagi prime minister amatta ngasi bawa mukhidri aduga president di PS hamana amutam hoigi mana hona dre mahasubda UNO secretary general sweden oina ba mahaki niyom da ino kono jagani aroi bada kana gumba mioi amana MP gi mire ama oina chokthokpi ge khalabadi aiha kuna igi sahi tawbiduna leiba ki damang ta kathokpi ge khanbiu amasu miyam da su khanganbiu loina na warak wati bangam ba organization sing natraga praja na sibagi sara pi bada isana yazere hajana soi tawangam ba
ꯃꯤꯑꯣꯏꯁꯤꯡꯗ ꯚꯣꯠ ꯂꯦꯞꯄꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯉꯝꯗ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯉꯝꯕꯤꯔꯗꯤ ꯑꯩꯍꯥꯛ